Ngasi ase Valentine's Day numitni. Pakhang laisa pomba thamoi mathumarang haunari. Makhuta red rose gift na chingba paiduna. Valentine's ki numidang oiram aduda sana sorok pomba pakhang laisa jura jura. Yingbada kayada nungairiba. Makhoi sing adugi marakta Sunita amadi Ramesu Valentine's Day yaubalaklami. Sunita na as tamo thengli chalase yum hanba thenglani ba aikho yambongna soidana chairani. Ramesh na chalase aishu gyan thai ko aibunan khai nangoda sumna haibrane ngasi Valentine's Day webige sum haibani ko. Sunita na aduna boislak lisidi aina haide yum hanba thenglani haiba. Ramesh na aishu khangjabado hekmam khibada etung inaraklaga jelasin hairaktoribani. Sunita na aibu yumda pusiloi hairiro. Ramesh na adugi natida matam khara ngai khona aduk phajana hainaraga leiribadudi yengo aishu thabak join tawba koidre nangsu do mangai handaktani thabak join tawrido yumchu saba hoda ngairi chei ahumari mukti ngayu hairi danaiswa. Sunita na khangje hingchaba nataw yengen tawbani. Asumna makhoi ani Valentine's Day gi numidang wairam adu Ramesh ka Sunita ga car thauduna hotel adudagi Sunita gi mayumda Ramesh na Sunita thinba laklami. Ramesh na adude nakhoi gi yum yorabani na ayamu chalage ko. Sunita na hoitama. Sunita thamlamlaba matung Ramesh monda nungai na isai hauna thaduna car adu speed kan na mayum tamna kanabu su chattaba lamhang aduda thauraga laklami. Asumna car du thaurakpana Ramesh Sunita gi phone lakpa du pairaga wari sanaba haurai car thauna. Ramesh na hello baby. Sunita na yaurobadama. Ramesh na yaudore. Sunita na hoi ado yum yoraga taro thamlage Pajana chaluko. Ramesh na ayum yoraga taro lage. Bye my darling. Ramesh monda nungai na phone thamkre aduga mana makuk adu nong khalakpada car mamangde Activa ama kanna thorakpada urami. Activa adude magi site chumna thaujabani. Ramesh na lambi akhubaduda car adu speed kanna thauba maramna brake faba nang haudaduna Activa adu thomjelami. Ramesh ngihak gyan mangki thangnaba mikopta masa kanjabana pharani khantuna achikpa adugi khudong chaba lauraduna mayum tana car adu thauduna asokpa nupi dubu hanna duna yinglamdana laklami. Ramesh amadi Sunita hospital amatada punna thabak tawminaba doctor ni. Valentine's numit aduda makhoi ani half holiday lauthoklaga hotel amada program laklambani. Ramesh mayum yori adubu mahakki wakhalda accident aduda buning singduna leiki tumba yakhide. Sunita su call tawrakhidre kanada su accident adugi wafam adu haikhidre adubu mana tawriba thabak adu lale haiba masu khangi. Nongale Ramesh hospital aduda duty tawbalaklami. Night duty taramba doctor sing mayumda hanakri. Ramesh numidang operation tawkiba patient adugi manakta check up laklami. Ramesh na patient aduna leiriba ka adu yauduna patient adu biyang salami. Patient adu tapna gyan taduna mikap tholaklami. Patient duna ai lai thengli ai bangairamlani ai chalage kathai dunu ina leirisiba hairaga phuklauna haugalai aduga kumthage tawrai. Adubu kumthage tawbada nupi dugi masadu khangyang yang na phamungda long na haitharai. Nupi duna amuk haugatuna magi makhong mapada maduna yenglubada magi makhong animak yauramdre. Nupi du pena kapchakhi. Yar masi ka oithok yar ai bungairamlani ai lakle ai khoi ni ke wasak hakpa ai lakle ai bungairamo nate ai magi mapamda ai ki sakse amuk hana ulara ai magi punsida amuk hana gelara ai punchi ki hoina magi mapamdagi lolage. Asi hairaga nupi adu hospital ki bed aduda upchilaga thamoi sokna kapchari.
Rameshna nupidubu themjinbirami aduga ngaihak leiraga Rameshna nupiduda karamna thauduk adu thoklibana hanglami Icha nangi sibu karamna thokliba accident icham chamna hangbane lana lawnuko nupiduna aina ngarang numidang wairam Valentine's night ki det lakpada kana udaba kana chataba lambi du ki khudong chaba lauduna karamana aibu thonglamlaga aibu hanne yengtana adumak chatkre aisu ihak leraga gyan mangkre aina gyan tarakpada hospital sida leramli basine Ramesh Singh narap tauna kargi number ka dikhangau bra nupiduna khangawai haiduna nupiduna kargi number do hairami Ramesh car number adu magi oirambatuda yamna pakhatlami aduga amuksu nupidugi mataudu ubada yamna nungairamde Ramesh pakhatna adudi complain ga tawroroitro nupiduna complain tawraga aigi khong asi amuk halakki gatra aibu minungshi khangdana hanna faw yenglamdana accident adubu kiduna masa kanjana ba chenkraba misak aduda aina karige complain tawrone ai kana busu araude masi pumba aigi laibakni aina wari bade aigi damak masagi oijaba pumba thadoklaba aigi thawai dagi suhena nukshi jaba mahak adugine namitnada mai wasak amagi matungina chap chaba mapamda chap chaba matamda unase hainaki adubu aidi mapam adu yauba phangkit mana ibu soidana warauram gane Ramesh wakhalda aise onthona pangdaba misakni ko aise kaya da toliba mino lairi kairaga laisu khangdaba mi macha haibada aine karigumba aina matam chana patient asibu hospital da pubiramlabadi makong asisu kaklamdaba yabane amaromda aigi car number su khanglaba mana laman khumbagi mahutta loshinduna thamnaba hotnare aina isagi oijaba thiduna hanna tuna yenglamdana aida hingauradi loire khanduna chelakhiba ai mukton mami sakse ani suna leram kidrane ai napi sigidamak pangba yaba mateng panglage Rameshna ngak potaro ichan gi mingbo tamo doctor ai gi ming Monica kawe ai hauche junior scientist oina UK da thabak tawri ai suti lebeki yumda thorakpane Monica nokmi tawduna hairei Ramesh wakhalda asuk jamjaba asuk maroiba misuk amabu aina Rameshna ichan adudi ayemu chalage raunam ta chaluki ko Ramesh wakhal nungaitana thorei Monica tapna mamit usinduna magi haukiba thaudok adu ningsinglai chahi amagi mamangi warini Monica coffee cup ama pairaga balcony da thoraktuna coffee thakna newspaper parami tanja du thangnaba ka da leiba Ronaldo su balcony da thorei hi beautiful good morning Monica haidi hainada good morning you're from I'm from India Northeast India we stay Manipur adudi nang maite Monica ngakna mane ado aisu maite ne aikoi family USA da citizen oiduna kuire leiba UK da company magi manager oiduna leibane aina ado nangi mingbu Monica Ronaldo na I am haibalo jingai Monica na nangina Ronaldo how do you know Ronaldo hairaga ngarang numidang nupi mana kau kibado aisu tai aduda khangobane nangi ming Ronaldo kawe heba as nangdi wakhalgi yam sagalamina choloi nangi girlfriend na tro ngarang gido kaidigi ai girlfriend glaite ko karigina nangna adamna tawri badude kaidorage haujikandi singaktane
Adu nangbu UK da kari thabak tawrino? Junior scientist oina laibane. Wow, aduna nine nangna chumchat oirise. Phare tudi ai thabak kita loisalugi. Okay, leisabi chumchat. Monica magi ka da changlai. Ronaldo su magi ka da changkrai. Monica ga Ronaldo ko na lairiba flat adu room thangna na lai. Makhoi ani ngasina sakhangna ba ahan bani. Ronaldo Monica magi thabak chatnakrai. Mathangi ayuktani Monica balcony da thorai. Ronaldo su thorai. Hi beautiful. Good morning. Good morning. Hi raga Monica magi ka da changki ge tawi. Ronaldo na fallang na chungsilaga Monica da hare. Nangse nasak yam phajari chi kai jage. Haina de he. Sibu kai kai ge. Western life ka aikhoi gi life ka yam khene. Western life di apamba ga nuksibaga apamba na he mang thaduna nungshina bagi sengla pa phajababo khangdabagum tawi. Aikhoi Manipur di masiga pura tayona bane. Adumak nane. Western na divorce to bagi changyam na wangliba. Life I say, enjoyment out of Suyade. Hana Pamba Panglaga, Kona Nushina Kadabani. No, Yamna Lale. Nushina Bahaiba City, a Pambaga Yamna Kene. Nangna lay Manushiraba. Nang lay dubu, isang sai bituna, lay coxong bituna sebata bigane. Nangna lay to Pamlaba. Lay do Sweden and Hikigane. Os, Raman Bukti, Hikaigo. Ronaldo. Monica giwadu tabada high feti kanjanarami. Ai changlage, thengle. Okay. Oren ai nanga wari sana toini. Nanga wari sana base yamna nungai. Ronaldo amadi Monica magi thabak chatnakri. Numidangi matamni Ronaldo Monica gi room da laklami. Korean jang thonglino. Yumchaka lugai romba. Bora ama nga tawba ma tawre. Ash tin ga tare. Nangsu ngasidi aiga dinner puna charse. Aduneba. Makhoi dinner chaba lori. Ngihak wari sarami. Monica na Ronaldo. Nang true love 5 se karino khanglaba. True love 5 de nungsi panthung tune. Samna hairabada lohongba. Nangse pura angang ne. Nushina ba haibase. Thamoyani ki oiba minno bangamdaba posak amane. Nungsinariba misak aniduna arotpa mata thamdana thamoi sengna loinarabatada nungsibagi senglaba phajaba masakuba phangane. Nungsinari amana amagi wata nagadabane. Amana amagi matam pinagadabane. Amana lalabada amana ngakpigadabane. Amana awana nangbada amana mateng pangbigadabane. Napal kaduna muknarabadi nungsimari soidana tatkene. Asumna Nushiriba misagaduna nushilay punsemlaba matung haibade longlaba matung thamoy anida amatoyna punsinduna nungsibagi khudamoyna mahaki nushiraba apikpa imung amung chawrba malem prithibista lairakane tapna angang yorakane matam madudada thamoy anigi nushibada mapum phana amaga yanaduna senglaba nushibagi ichel adu tawthaba ngamgane. Lohong jungai mamang nungsi mari thamba. Nungsi nariba thamoy amabu thamoy amana minamlaga ngihaki nungaiba phanglaga loire khanba madudi asengba nungsi banate. Ronaldo Monica gi wahe adu tabada Ronaldo wakal anauba malakpagum inau nau thoi. Aduga machinda de karem naraga hairei. Adudi angang yauduba couple singde karamna complete love share tawduiba. Nungsinaba haibase thamoy anigine. Masidi angang yaunaba khakni haibade amuk lale. Makoisu angang adoption tawduna nungsinana complete love share tawba miyamna leina. Hai nangi mamal yamna ba haisung se tabada kyada nungai ra bangaside. Lana chaluraba aigi punchebo nangna makeup thoganbire. Thank you Monica. Karigi thank you no. Sidi aina khangjaba dune. Aina khangdaba kaya ama nangna su khanglamgane. Aibu lana launuko. Ronaldo, aidi wadong dongang bane. Nang thengnaramdrabadi aisa amamba lambida hena changsilamladabane. Phare, ai chalage. Hayeng amonarase. Good night. Good night. Ronaldo
मागी कादा लाक्ले पुंग 10 मुक तारे नुपी मा रोनाल्डो गी रूम गी डोरबेल अदु खिंगलाई रोनाल्डो थोंग हांगतोकलगा नुपी दुना आर यू रोनाल्डो रोनाल्डो ना यस oh come on baby रोनाल्डो ना I'm sorry I'm Kero why do you call me this morning then yes but now I have changed my mind you liar what do you think about me do you think I am a toy रोनाल्डो ना I'm sorry take this हाइरगा पैसा जबुना मा पिरामि नुपी दुदा नुपी दुना पैसा दु लौरगा रोनाल्डो की ममाइदा लाक्तन लंगसिलमलगा साउना चटख्रे रोनाल्डो सु मागी रूमदा अमुक चंगलाई रमेश मोनिका ने लैरिबा कादुदा चंगलाई रमेश ना इचन तुम लबा मोनिका ना तुम थबा यादेदा तमा डॉक्टर सिदगिदे आइसु इचन की लैजबि मतेंग पांगलताबनिदा मोनिका ममोन नोक्लमी रमेश न मोनिका बु ngамजबि मतेंग पांगदुना अचौबा थौदांग लौरमी इचन नोइगी सिबलिंग्स कयानो मोनिका ना आइगी चेगा आइखोयनी खागने इचे दे युम पानख्रे हौजिकदी आइगा ममा कदंग हावरे बाबादे आइना ज्ञान तारकपदा लेरमद्रे इमाना इखोयबो अवत अपा मतले हेंदना चाउनबि यौरकपने इमागी मितदे आइसे अयुकिना नुमेदांगिना थाजोइदुना यंगजरेबने अदुबो तमथिरबा नोंलै नुसित अमना थासी ओहेलमने मैखेत मरु अहांबा ओइरे हाइरगा मितु पिरंग सिंथारे रमेश थमोइ पुबा ngamlaktre अदुमना हाइगना मोनिका नंगिदमा आइखोय म्याम लैसिदे नंबु खुदोंग थिबा ताहलिबा मिसक्तो सोइदना लमन खम ईश्वरनसु खंगक पिरय आई कनागी मफमदा सुलमन खुंबा पामद्रे आइना वारी बदे मिसक अनि खकिने आइबु इपागी अवात पलेतना चाउना बियोलकपा इमा अमदी आइगिदमक यामना वाजबा माकिदम रमेशना महक हाइबा मोनिकाना महा नमितो आइगा मागा मतम कुइनदगी ngaijरकपा नुंसि चांगिंगनबगी नुमित अमने माइबु सोइदना उनबा लाक्लमगने अदुबु आइदे हाइरगा कबलाई रमेशना मोनिका नंग कबलबा से मिसक अदु कनानो आइंगोंदा हाइरो आइ नंगी मतेंग सोइदना पांगे तमो डॉक्टर मदुददि हाइबिगनो आइगी सोइनाइरबा फिबम असि उबदा माक सोइदना थमोइ पुबा ngamloi ai मागी मतौदो यंगबा ngamloi मदुदि आइगी पर्सनल ओइना थमजगे लेमहौरिबा पुंसि असिमा आइगी हौकिबा पुंसिदो निंगसिंगतुना लेजरके मोनिका नंगाय पोतारोसे नसादो वाना उरे तंजादुदा मचे ममा लोइना लक्तुना मोनिका की मखोंग याउदबो मसादो उबदा पेना पेना मोनिका बु कोंदुना कबलाई रमेश खांगबा ngamdraduna तुमिना मागी कातमना लक्लमी अदुगा कादु थोंगलोन सिंदुना मथंता कबलाई हे सर करिनो नंगना आइगी फमदा तौबिरिबसिबो करंबा नंगी चांगेंगनो आइबु लमचिंग लमताकपियो आइगी इरालसिबो थमोइनुंदा इदोम पुदुना चटपा ngamdre आइगी इरालसे अमुक्ता ngakpiyo आई यम लानख्रे इसागी इरालबु लालिना हाइजबगे पांगत लैथ्रे हाइरगा रमेश मखोल थोक्तना मपि चदुम तादुना मखुत अनि लोनादुना कपई तंजादुदा सुनीतागी फोलाई सुनीताना हेलो तमो चलदोइरो आई लोरे सुनीता नंगसी हालम आई खरा थेंगनरने ओइ तामो अदुदे यम योरगा कॉल तरो होय थमलगे फोन थमख्रे रमेश मोनिका की कादा लाई रमेश ना हेलो मोनिका ना थम डॉक्टर चैना फाउरिबो खरादी फरमलनिदा खरादी फरे मोनिका ममाना इबुंगो डॉक्टर आइगी चासिबो अमुक्ता हानेगी फिबमदा थंबियोबा इमा अखांबा ngamdre हाइरगा हिकना कबलाई इमा नचा लेरिसिदे सोइदना मोनिका की मतेंग पांगनी मोनिका ना
Iche, ima se masayam na santare. Ima bu pura gankro. Ai kesu tawdreba. Itanda lay bayani ye. Monica gi machena. Ibema, natai dharak lage tu te. Ramesh na. Ai lay sidi. Ngasidagi Monica ga aiga punna lay ratuni. Monica mama duna. Ibungo doktor, yaga drane. Monica na. Tamo doktor, itanda lay ba kesu tawroida. Yaru yaru. Aiga punna lay gadabani. Asam na Monica mama ga machek hankri. Numidang yorakle Ramesh ka Monica ga punna ka aduda layre. Ramesh na Monica bu chak inbiba loireduna ngihak wari sanarami. Ichande masak yam phajek. Nupa na ga yam ngawnaramni ko. Monica momon no e. Tamo doktor su sabiro. Tamo gi seba se doktor atay ga manate yamna care lawbiba aigi dilay ba yam phabane. Ramesh na ado aigi ming Ramesh. Ai khoyani su lenga oiramne. Ming hekta kauna se. Tamo si wari sanabi yam nungai. Mina ming koro haraga se koro. Tamo Ramesh. How kai hai ke. Chak to chatho inglani inbiro. Asengbra. Asengbai ni. Hairaga punna nuklami. Ngai hak leiraga Monica bu Ramesh na tumhalami. Aduga masu sofa da tumthakre. Monica di tumba yaramde. Ngay hak nuklu rabasu thangnaba mikupta Ronaldo bu hekta ningsing lai. Monica masado jeblaga wakhala mukhalai. Ronaldo nupi du chatkraba matung magi ka da changlaklaga Monica na hairakpa mamal yam labo pham aduda bu ningsing duna tumthakre. Nongale Ronaldo Monica gi ka da laktuna breakfast sarami. Ronaldo na Monica kainom hangge. Kaina hairo nangna nushinabagi maramda yam khanglisi kaigino aina haide nang nushinabaga leibro leiteda thajadebo thajadaba nangi wakhalne aidi aranba khakngangde ado horen chikan those aigi kada puna dinner jaduni ko amukaran tarok ladi yari ko chanabada pangthanabaga haplamdana henmandro nangso aibu yamna ngawshinaba manbrane Ibema aisu gyan yam tajane mafam asida zaropagi mafam asigi chanabida tunginduna chalubagi watane aina ningkradi ningkre ai amuk hana sigumali chatasa ai chatlara yeng taredana yengge wengjo aina nairakpade Monica Ronaldo office sanakre numidang yorakle dinner punna chaminaduna magi kada tumba changnaduna tumnakre Monica ga Ronaldo ga asum close oinare Nongma office na bathorok pada Monica gi karyarak traduna Ronaldo ga punna chalase haiduna Monica vo office ta thelai Ronaldo thank you Monica na thank you haibudu taramde mami tu munna office adu da yengduna leiramki Monica na office tu da yenglubada Ronaldo nupi mada munne yengduna leirami Monica na oi hello hairaga khukapi kapai Ronaldo gyan khangta tarai Monica asinupi si nui staff lo mani kai darage as ai pungaw ngawre hawrak laba mo ai mabu nusri amta haibiyo as thengle chalo kona khanarase hairaga car degi kumtharai aduga Monica office manungda changkhre hore lobulak doine ngaramuko asumna office hours loiduna Ronaldo na Monica bu lawbulaklami aduga punna halaklami numidangi matamne Ronaldo na nupi dubu Monica da grigri taktuna unaraba sinbiyo haiduna suru nairami Bhai Monica ngasai nupi do amta hainabiyo mi se ai nangna haiblo ni yage ba as loide he nongale Monica amadi Ronaldo office nakre office matam loide duna Ronaldo ga Monica ga dinner punna charami Monica nangi birthday Saturday ni haida noi fiski mi gamta party tawroidro tawni kaida sida dum tawrani adudi nangi nupi dusu invite tawbiyo ma gamta unahanbiyo ba ai mabu propose taw hoge ba ai birthday party kairadi kairoi ai loine singbige he kaibada hoi aina phanaba sinjarage Thank you, bye Monica. Yam nushi aigi marupse.
Monica de Ronaldo gi icham chamjaba mataududa hena Ronaldo ga loina ningba mi atopa ga loina khinina khambanba ihul ama phaurai. Nongale breakfast tauna Ronaldo na Monica ngasidi nangi birthday gi treat to loina ngamlage aina. Monica na yarni da yaro ai ngasidi yamarawe. Makhoi halfoli de lautholaga birthday gi cake acha athak leirami. Monica na paisa achangba puthoki yadreduna paisa achangba Ronaldo na loina puthoklami. Makhoi yumda halakli. Monica gi friends sing sulakli. Friends sing aduna Monica bu wish pirami. Gift mayam amasu pirami. Aduga makhoi acha athak adu charami. Tanja adu manghandana Ronaldo na nupi du gi manakta laktuna wari sajan bahurami. Nupi du su response fazana pirami. Ronaldo nupi du hayeng office alaklaga unase hainaraga thorakli. Nupi du su yarami asumna birthday party du loikri. Nongale Ronaldo na nupi du office loiraga unadoini aduna Monica su chatpe yausi hairami. Bye Monica, ai hore lawbalake. Aduna aigi garishda puna chaminarase ngasidi. Monica na hai. Monica office ta thadaramle. Ronaldo wakhan nungai na magi office ta chatkre. Office hours loire Ronaldo na Monica ge office ta laklami. Monica nupi du ga thokminarai. Makhoi ahum car aduda punna samudra mapanda laklami. Bye. Thank you so much. Aigi mateng pangbibagi. You're welcome. Ronaldo na ado aikoi kara thinglaklani nangai gi car se puraga chalam. Aikoi taxi da oina laklage. Monica na hai hairaga laklami. Monica car adu khara laptakna thauраklaga marum amada khamkri. Aduga tumina Ronaldo gi matung laptakna inaduna mabu yengbalai. Somdana Ronaldo ga nupi duga makhut samnaraga harauna samudra ipaktana chelaklami. Ronaldo na khudop ama puthoklaga nupi duda yenglaga. Will you marry me? Wow, I will. Ronaldo, look the flower seller. I love those flowers. Ronaldo na, wait here, I will bite. Asi hairaga Ronaldo lambi wangmada yoliba rose adu laiba kanna chelaklami. Ronaldo lambi yaurukpada sorok wangmalan thoknaba kanna chelaklami. Tanja aduda bus amasu kanna tharaklami. Ronaldo na chelakliba mapa aduda bus adusu sapu kanna tharakli. Ngasai kai Ronaldo gi kumhai yengtuna leiramba Monica na Ronaldo gi manak tamna kanna chelaktuna Ronaldo bu sorok wangmada kanna inthoklami. Aduga Monica sorok adulan thokpa ngamhaudraduna tuthakri. Laibak phabana bus aduna Monica bu makhada litlaga chatkri. Monica gyan mangduna leiringai Ronaldo chengsilaklaga Monica bu nomduna misingalami. Monica gyan tarabo. Tare. Kaino nang torise. Aina ngasai na chakro haibana tro. Nang siramlade khamai tawne. Sining sisana. Kaige. Monica mitlu piranga loinana. Khangde. Ai khangdi. Ronaldo, ai bi yumda thinbiyo. Ronaldo marau leiba Monica gi paukhumda apunaba ma puduna makhoi punna yum halaklami. Monica chepa waraduna longna hiplaga phaklangda theliba gari aduda yenglai. Pung mari tadauramle. Nongan daurena Monica mapi taitholaga tumba themjinjari. Dr. Ramesh de ningaidana sofa duda tumle. Nongale Ramesh na Monica bu maimi tahalami. Aduga breakfast bijarami. Breakfast bijaba loireduna Ramesh Monica gi awat apa seba ningthina tauraduna Ramesh na Monica aisa sem ta sindolugi aduga mulake. Ai phagani doctor. Aina doctor ka guna habina tro. Ai ta Ramesh. Ado ai chalage phajana leiram ko. Monica ngihak awaba kaubugum tawi. Sunita Ramesh ta call tawrai. Hello, Tama. Ramesh na. Hello. Sunita na. Ngarang ina call taw papairak tina. Saunu Sunita. Ay ngarang do. Hospital da adum leklaba. Parak tari dugini.
Kanana York Haisaba. Nankangler, I go and hire again. Tamodi, Wagayam Lorina. Adugina de Shunita. How do you have no idea begin? I Orientalage. Hire a tam cray. Sunita wa Hiban and Hode, Fon tam Kibana hand cray. Ramesh, Masasing Dokpaloiduna, Monica Gika de Laklami. Rameshna, Monica, Kaino Mahibura, Monica na, Kabunata Morames. Adubro, Nang Nangarang, Mahagaiva Miss Omapan Kitana. Kanano, I sukangza giabro. Hey, Dama. How's you hector? Did I see I died? Yam tanning a little. Monica na, worry liba horukbada, Monica gimamaga machiga, Matega laklami. Mama duna. Emma, Doctor Shlerimina, Imayam Nungai Bunga. Ramesna, Imakusu Birakle. Tanja duda, Sunita Rames Pukauduna, Ka duda Changlay. Rames, Sunita Tokri. Monica Mamaga Majaga, Matega Warisari. Mataina, Kana de Monica, Nangi Kondo. First class ki ama haplasi. Nong Ninisigi Manunda, Apapa Hospital ama Kalaga, Aiki Hector Chalasi. Adumangai. Adum Nagalabia Banate Machiduna Monica, Natana Harisina, Hena Panie Mamaduna Ichase Imananumi Tayang Bakum Yang Libani Haidega Amukablai Tanja to the Rames Sanglai Ramesna Kariwari no Mayambo Mataiduna Doctor Monica Gikongse Ama Hablase Haiduna Kanaram Libani Ramesna I saw Adum Nakalam Libani Numit Marini Mangani mo Rest Walaga, Wafamada, I know how to get a calambane. Mataiduna Hoi, Adum Naikoi, a papatata naraga, Monica se, amuk the Haramin of Tamanse. Ramesna Monicabo, amuk Hanano and Babse, I get lane trouble wasame. Masida Sang Basel Pumba, I know Putokane. Mamaduna, Ibunga, Ichase, Ibunga Tina Jaba, Kia the Leba Pariba. Bisagi Wabude, Imakoiso, a Changbagay Putoke. Ichasida amukta miraktin bapangan biya. Ramesna, came to Wabiruno, I lady sidi. Asam na makoita narabatungda, ta mamuk later bamatung. Ramesna Monica Puduna, UK the Lakli. Monica de UK the Zetkum Sai Jabani. Adubu Rames, Mama, Matay Mayam the Yadratuna, UK the Laklami. Makoi, journey lakpada Ramesna. Monica. Nangi wari dulir odana. Monica na Higita Moise Amuk na hauna na Kairak rat Pare ay lirake Ado Wari lidring ay da Ay Dr. Gimapamda Karinam tangjage Ramesna Karin hayo Monica na Nuksiba haibase karin tamo Dr. Nuksiba haibase Tamo yoy babasakne Nuksiba da Nuksinariba tamo yanido Karam na loinagane. Tamoy siyna, amana waraba matamda, amana mading pangba. Samna hairabada, understanding layna hingminabadane. Monica na, nungsiba haibase, katokpane. Aigi wari siloy bapabatabi utamo Doctor. Asam na Monica na, maagi hawkiba wari adulirei. Ramesna, atutagidi kaidaraba. Monica na, Atutagide Aigamaga Napidu Mayumda Tilanaga I go fled to the Amuhalale. I should I get gada, Masamagi gada. I go any Wamatanga Dana Namidang the Madam Haukre. No Ngalaga Ronaldo na Haugalakpada, Belconi the Torre. Adubu Monica Girum Adu, Tonglo Lagalerami. Ronaldo Karisu Kanjalude. Ronaldo na officer pada Monica Gidor adu show Londona asumleram ki. Ronaldo haifit laga ground floor da ying thare. Monica gi car suleram tre. Ronaldo na masi mise office ka tumina charatana khaim ta haram daba. Ronaldo so office sat kre. Ronaldo na office alakpada Monica gi thong adu adumak Londona lok tawduna lerami. Ronaldo Office Salakti Malina Hairaga, Magi Kada Jankre. Ngayak asumna layraba matung, Monica ga tabak taw minabanupi adu, Ronaldo gi kada laklami.
Nupiduna. Hey Ronaldo. Ronaldo na. Hi, what are you doing here? Nupiduna. Look, I bring. Hairaga wine beer bottle adu ulai. Nupiduna. I'm coming here to stay with you. And we can spend this valuable weekend together. You and me only. Ronaldo na. What? I don't like it. Nupiduna. I don't want to lose this golden chance. I can do everything you want. Ronaldo na. What? Oh my god. Get out from here. Nupiduna. But you said you love me. You even presented me this wedding ring. Ronaldo na. I know. But the way we look at is different. This ring means for true love. Now, get out, I said. Get out from here. Nupiduna. Yo! Hairaga khubak na tharami aduga kaplaga chenkre. Asumna nupidu chetkre. Ronaldo Monica gi room da yenglai adubu adumak lok tawduna leiramki. Ronaldo magi kada changlai numit tarakli. Monica gi kasu chekmuk laukidre. No ngalaga Ronaldo Monica gi kadu adumak lok tawduna leibadu urai. Ronaldo chingnarap tawna counter da laklaga Monica gi maramda hanglai. Counter duna. Sir, Monica has left this flat the night before yesterday. She changed the new one. I don't know the exact place where she stay. Ronaldo Monica gi leifam home kreta abda mahaki thamoida pungamdaba ihul ama lai. Office house folly de lautholaga Ronaldo Monica gi office ta laknami. Aduga laptop na Monica bu ngaiduna leikhi. Monica office loidetuna thorai. Aduga magi car adu thaukhre. Ronaldo Monica gi matung tapna inarai. Monica changkhre room aduda. Minutes manga muk leiraga Ronaldo na Monica gi doorbell adu khinglami. Monica thong adu hangdore. Aduga Ronaldo oirambaduda thong adu amuk lonchinki. Ronaldo na thong adu namlaga. Aine Ronaldo ne. Monica nang kai dorage? Monica na kesh tawde nang han ko. Ay manung chalake. Wari saje. Minutes manga mukta. Minutes manga dagi hen biara. Hairaga Ronaldo bu ka manung duda changhalami. Ronaldo na kaigino nangna ay taklamdana mapamongduna chaliba. Aigi office ka karana number flat asida honglaba. Madunate ayna haibade. Adudi kare. Khangde nang ay buthaduduna chaliba karigino. Ngasai na haikre. Aigi office ka karana naba flat asida honglane. Ronaldo na madunati madusungna nate. Hayo nang naibu wahi amata hairamdana thadokduna chatkibida aigi thamoida phawriba ihol asikarino. Nang aibu nusibra hai. Komo. Aibu nusibra komo. Nuside. Ai kanabusu nuside. Aduga karigi nan aina han krairaga halamdriba. Karigi nangi punsibu thausadana aibu basna thalamgadabagi kaliba. Komo. Nachindo karigi tumina lerino. Madude marup amagi tawfam thokpadune. Nate. Madusungna nate. Asi hairaga Ronaldo na Monica bu chejet konchilaga mitlu pirang sintharai. Ronaldo na ai khange Monica nang nai bunung si haiba. Ai shu nang bunung si. Monica ai bu thadu tu na chachina. Monica kablai. Ronaldo na ai ngasidi nuksiba karino apamba karino khangle. Nang nai bu thadu tu na chachkrabade ai na nang bu ta ning singlaba. Nang buta uning laba. Inakta lairagatana nena tariba. Masi bumba aigi thamoida amukta phawkitriba ihune. Ai bu thadolaga chatkinu ko Monica. Monica na nang yam ngaushine. Ai laleba se ai bung ta ngapio. Asumna makhoi ani nongma nongmagi mari chetpe henjelaki. Taibangpan kanabu su okhidre. Air hostess. Excuse me, sir, refreshment. Ramesh na. Oh, thank you. Hairaga Ramesh na refreshment adu lauraga nakanda famliba Monica da ama pire. Aduga Ramesh na ama thaglay. Makhoi ani ngayak refreshment tawraba matung. Ramesh na. Monica, wari makhaliro. Taba yamna nungay, nungsi. Adudagide
ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯔꯣꯅꯥꯜꯗꯣꯒ ꯄꯨꯟꯅ ꯔꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ ꯐꯥꯔꯛꯇꯣꯔꯦ ꯑꯩ ꯊꯥ ꯑꯅꯤꯒꯤ ꯁꯨꯇꯤ ꯐꯪꯂꯗꯨꯅ ꯔꯣꯅꯦꯜ ꯑꯩ ꯊꯥ ꯑꯅꯤ ꯁꯨꯇꯤ ꯐꯪꯂꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯒꯦ ꯑꯩꯒꯤ ꯁꯣꯔꯦꯕꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯔꯁꯦ ꯔꯣꯅꯥꯜꯗꯣꯅ ꯍꯣꯏꯅꯦ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯩꯁꯨ ꯁꯅꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛꯇꯗꯤ ꯌꯧꯖꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯍꯟꯗꯛ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠꯇ ꯑꯩ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯎꯠꯂꯒꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯃꯣꯅꯤꯀꯥꯅ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯝꯂꯒꯦ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ ꯌꯥꯔꯣꯏ ꯄꯤꯔꯝꯒꯅꯨ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠꯇ ꯀꯪꯂꯥ ꯃꯃꯥꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤꯕ ꯄꯨꯡ 6 ꯇꯥꯕꯗ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯎꯅꯕ ꯁꯦꯡꯂꯕ ꯃꯐꯝꯗꯨꯗ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯅꯤ ꯃꯣꯅꯤꯀꯥꯅ ꯑꯗꯣ ꯑꯦꯗ꯭ꯔꯦꯁꯁꯨ ꯆꯨꯝꯅ ꯄꯤꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯔꯣꯅꯥꯜꯗꯣꯅ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯔꯤꯔꯣ ꯃꯣꯅꯤꯀꯥꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯁꯨꯝꯅ ꯔꯣꯅꯥꯜꯗꯣꯅ ꯃꯣꯅꯤꯀꯥꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯕ ꯊꯣꯔꯛꯂꯝꯃꯤ ꯃꯣꯅꯤꯀꯥ ꯔꯣꯅꯥꯜꯗꯣꯕꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯅꯤꯄꯨꯔꯒꯤꯗꯃꯛ UKꯕꯨ ꯊꯥꯗꯣꯛꯂꯝꯂꯦ ꯃꯣꯅꯤꯀꯥꯅ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯀꯌꯥꯗ ꯋꯥꯈꯤꯕ ꯑꯩꯍꯥꯛꯅ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯆꯨꯝ ꯇꯥꯅ ꯀꯦꯔꯒ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯃꯀꯥ ꯌꯧꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯂꯤꯕꯗꯨꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯕꯨ ꯊꯦꯡꯅꯖꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯠꯇꯨꯅ ꯗꯣꯛꯇꯔꯕꯨ ꯆꯦꯟꯅꯔꯦ ꯔꯥꯃꯦꯁ ꯃꯕꯨꯛꯅꯤꯡꯗꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ ꯆꯤꯟꯕꯥꯟꯗ ꯃꯨꯃꯨꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯆꯦꯟꯅꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯔꯥꯃꯦꯁ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯆꯝꯖꯕ ꯅꯪꯁꯦ ꯑꯩꯒ ꯊꯦꯡꯅꯕ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯑꯃꯔꯣꯝꯗ ꯔꯣꯅꯥꯜꯗꯣꯅ ꯈꯪꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯑꯣꯏꯕ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯣꯅꯤꯀꯥꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦ ꯃꯣꯅꯤꯀꯥꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯔꯥꯃꯦꯁꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯣꯝꯗꯅ ꯔꯣꯅꯥꯜꯗꯣ ꯚꯦꯂꯦꯟꯇꯥꯏꯟꯁ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯖꯔꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯅꯤꯡꯊꯤꯖꯔꯕ ꯔꯣꯁ ꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯀꯪꯂꯥ ꯃꯃꯥꯡꯗ ꯃꯣꯅꯤꯀꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝ ꯉꯥꯏꯔꯛꯄꯅ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯐꯥꯎ ꯃꯣꯅꯤꯀꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯔꯣꯅꯥꯜꯗꯣꯅ ꯃꯣꯅꯤꯀꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯅꯤꯀꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯇ ꯇꯥꯍꯧꯕꯗꯒꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯣꯅꯤꯀಾ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯗꯨꯅ ꯔꯣꯅꯥꯜꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯈꯤ ꯃꯣꯅꯤꯀꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯩꯇꯕꯅꯤꯅ ꯔꯣꯅꯥꯜꯗꯣ ꯌꯥꯝ ꯋꯥꯅ ꯃꯣꯅꯤꯀꯥꯕꯨ ꯅꯨꯃꯤꯠ 8 ꯅꯃꯨꯛ ꯏꯝꯐꯥꯜ ꯑꯀꯣꯏꯕꯗ ꯊꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯔꯣꯅꯥꯜꯗꯣ UKꯗ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯂꯦ ꯀꯥꯏꯔꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯃꯣꯅꯤꯀꯥꯁꯨ UK ꯌꯧꯔꯛꯂꯦ ꯔꯥꯃꯦꯁꯅ ꯃꯣꯅꯤꯀꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯣꯅꯤꯀꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯍꯥꯞꯂꯕ ꯃꯇꯨꯡ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯣꯅꯤꯀꯥꯒꯤ ꯑꯣꯐꯤꯁꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯃꯣꯅꯤꯀꯥꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯔꯝꯗꯨꯅ ꯊꯥ ꯈꯔꯒꯤ ꯂꯤꯞ ꯂꯧꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ऑफिस थोरक्लमदाइदा मोनिकाना सर अइबु हंगबा लाक्लदि मफम से हाइदोकपिगनुको असुमना मखोय अनि मियाम मरक्ता चावरबा ऑफिस अदुदगी मी थोकफमगी स्टेयर रोमदा रामेशना मोनिकागी मखुत चमदुना तपना कुमथारए तंजादुदा रोनाल्डो ऑफिस संगफमगी स्टेयर रोमदा चंगलक्लमी रोनाल्डो अमदि मोनिका स्टेयर अदुदा मिरक अदुदा थैनरदुना मसक उनदुना अदुमक रोनाल्डो ऑफिस मनुंगदा चंगलक्ले मोनिका सु चटख्रे रोनाल्डो न मोनिका गे मरम हंगबदा अचुंबा हाइदोरक्ट्रे रोनाल्डो निंगमदना मचे तारबा थमोय पुदुना हरक्लमी रोनाल्डो नोंगमगे थमोय अदु मैगे चांग यौना पोखाइरई मोनिका अमदि रमेश मणिपुर थोरक्ले
Ramesna Monica amadi mamabu magi yumda puraga punna thamli. Namit kharagi matung Sunitana tamona tawrishi kaino. Wai ama phaba hairamdana namit kyani no mangluriba. Ramesna adugi dai laingre. Sunita aibo mutang apiyo. Sunitana kanano karino su khangdaba. Mi amagi damak na sagi izat ka amata yengdre ne na. Ramesna nangadum na haigano. Sunitana karigi haidane. Napidu kanana hayo. Nanga nupidu gi imunga kari mari lainage. Napidu ka nanga arama nungsi mari lainabra. Pesen ama oina loina driba karigino. Sauna hairi. Ramesh sauna Sunita da khubak na thari. Lupi oiduna oiriba pibamdo. Aina ohinbane ohinba. Ngasi phawba aina magi mafamda lotuna thamle. Aduga nangmakna adu tukatchaba wa. Chakro chalo nasa adu yende. Nabukchel adu pipa. Ramesh sauba heman kibana. Hairoi da bawa adu haidokre. Sunita su sauna hankre. Sunita wakhalda aina kaidawra kengo. Ramesna Monica bu nungshina loina duna Monica gi awaba khara khara koglai. Monica gi chamjaraba matauda Ramesh ke thamoi da nongma nongmagi haifam khangdaba Monica gi uhul ama jingsinbagum tawrami. Sunita numit khara leiraga Ramesh ke yumda police puduna laklami. Monica amadi Ramesh breakfast saduna garden manakta leirami. Sunita na sir sida leire mi hatpa nupado uraba asida makhong yaudabini pi ma leirisa masigi nupa sina thomlin aduga maral kupnaba mating pangsina duna minungsi leiba sain wahai adu tabada Monica ngehak manglan amada tawrami police na Ramesh bu phana bu hotnari mapanda marang tawbudu tabada imung aduda leiriba miyamsu mahai thoraklami Monica ngehak leraga taibangda amuk halai Monica na sir amuk da ngaiko ngasi aina oiriba phibam ase isana tawhanjabane ai isai thanta suicide tawgina car mamangda thaujinjabane adubu laiba phabana aibuna khoina phaba lakliba pukchel chawrabana pasina aibu kanbikibana asumna hairaga Monica na Ramesh bu kalami numidang ni Ramesh Monica gi kada changlai Ramesh na Monica ngasidi lotuna leiramba chumba pomba ifang ponglare aibu karigi nangna kanbiriba ira leiraba aibu nangna piningba dandi pirama aisu ikong ani sakak thalura hairaga table da leiriba thang adu pairaga Ramesh magi makhong atu mathanta alenja ge tawrami tanja aduda Monica phamangda phamlambadagi aphing aphai oina kumtharai adubu Monica leimaida ontharaga tusali Ramesh na Monica bu changsilaga haugat piduna phamangda phamalami Monica na Ramesh kaigidu tumina leblino lo ahinal ta changsilo Ramesh Monica gi manakta takna changsilaga phamtharai Monica na nangdegi yamna maroiba misakne aigi soinaireba punshi nang yaudana karamna hingane aibu naw honana mangal ama bibiba aigi khwaidagi chanaraba marupne nangse nahana aina nangbu ngakpirabane kapkanuse hairaga Ramesh ki mapi taithui Monica na phataba wakal khanganu ko ai haujikti chatpa ngamlaside asumna Ramesh ke thamoida thaujal tana yomlaba Monica gi pukchalbu nongmagi mayek singna uba phanglai asomdana Ronaldo Monica gi nungsi mai chakna khangba ngamdraduna ngauchatnarami Ronaldo Manipur thoraktuna aroiba oina Monica bu thirage khali Ronaldo UK thadoktuna thorai Manipur da anganba ayukni pukning huna phajaraba hairang lairang nungsiraba cheklagi khoithumnaraba isaigi surmarakta Ramesh anauba asama puduna mahaki thamoida chakliba Monica gi nungsi mai chak ase phongdoklagi khalaklami Ramesh Rose Labor Market talaklami mapu magi khushem kanana kakpa ngamgani Ramesh thokhiba tanja chana Ronaldo Ramesh ki yumda laklami Ramesh ki mamana ibungo kana Ronaldo na ima Monica bo Ramesh ki mamana
Oh, leye, somda changlo. Hairaga mamana Monica gi ka tamna puraktuna taklami. Ramesh ki mamana, Monica, nangi marup ama nanguna balagli. Chango ibunga. Adu hairaga mama adu thokre. Monica, magi makhong adu haplambadagi, mamana mila e haibaduda, magi hapaloidaba makhong adu phamungda thangatlaga, phaijupna khumjelami. Tanja aduda Ronaldo changlai. Monica, Ronaldo oirambaduda punga ngaklami. Ronaldo sauna, masira nangi bukchan. Nangdi yamna ngamina. Atuk aron balichan. Aina ingaw ngawraso. Nangdaw na sagilam chati. Ay chatkire. Nangdi lam kuding inushinaba mi thamduna. Mi kiyagi thamoibu machitana thugaiba. Shama khalaman. Nayumda laitadana. Mi gi mayumshida sana yunaituna. Irangi lila sanariba natro. Ronaldo mitlo pirang sintaraga hairae. Monica pakhatna. Rona, nang karam na ibu thirak libana. Ronaldo na. Manipur sibu kiam sauge. Sibu UK ro. Sibu USA ro. Nang na chat balizat. Aina karigi khanga. Monica na. Rona, nang ibu lana khan kana. Ronaldo na. Khande. Ai kana busulana khande. Pumna mag thajaba thamluba ai gi rane. Ronaldo asawba pumba phajilaga mapi taitholaga hairae. Monica, tuyeng, aina nangidama Valentine's numit da UK dagi aina yamna khoidana leirakpa nangi khongup phajatra. Monica pakhatna ai atham tongsinjagi aduda thambirama. Monica, aishu aigi limit khange. Hairaga sus adu table da thamlaga Ronaldo magi bag adu yankhatlaga thokige tarami. Monica, tanja aduda matam kuina unarudraba mahakki nungshibana mahakpu punshi chupagi oina thadolaga chatkrani khallubada phamungdagi kumtharaga Ronaldo bu khamge tawbada magi ngasai hapa loikidaba yotki khong adu makhada makhul hauna tarai. Ronaldo khonjel adu tabada tung handuni yenglami. Ronaldo na tariba yotki khong adu urami. Ronaldo tapna yotki khong adudagi Monica tamna yenglai. Ngayhak Monica da munni yenglaga lay. Mitlu da tapna pirang susin tharai. Monica su pakhatna Ronaldo bu yengli. Ngayhak layraga Ronaldo na Monica bu khangching silaga khangkon konjeki. Mitlu da de pirang sinthabade lepkhide. Ronaldo ngayhak wangang bathokidre. Monica bu jejet mathanungda konduna kapli. Sintharakluba mitlu pirang adu makut aduna khajik tai thoklaga Monica gi lengbanda makut ani duna pairaga kapna haire. Hey, Mone, karino na khalise. Masibu nuksiba kaubra hayo. Aigi nuksiba bu nangna phagi hoina khanbro. Nangna nongma haikida. Nuksiba di thamoi ani gene. Amana khudong thiba tarabada amana mating panglatuna nuksina na hingba punchi do pame haikibada. Aduga nangna awaba tarba matam asida aibu khangandriba karigino khumase. Hairaga Monica gi mamai mamit khangdana Ronaldo na chublai. Monica na ai nangi punchida amuhana yedba pamtre Ronaldo na aigi punchida nang yaudana hingba ngamlai. Kanana su aigi punchida yetkide. Adubu nang yaudraba punchidi Mekup kuding awat bagi ayat pengak tu igane. Ay nambu kang thadok lai. Karam na pipa masih wiki bano koma. Monica na namita. Ay anaw ba asama galoy na Valentine's night aduda nang buo na blaki. Adubo kangaw na nagkaram na. Wahay baloy jangay Ronaldo na Monica gi majin melaga. Yare Monica, uwa makataron. Ngasidi, nangi nuksiba mayak seng na uwa pangle. Ay na nang nuksiba dagi, nang na ay nuksiba na yam na hele. Ay ki Monica se, yam na pazatok lami. Kamay tarina. Ronaldo, mamunok laga haire. Monica su mamunok laga, Ronaldo bu jejet amukon sinjeki.
Mikup aduda Monica gi awaba pumba mangkre. Ronaldo gi paklaba thabak aduda Monica gi makokna onna thoina sanajari. Sangsar pumba kaukre anido. Ngasaidagi thongjin marumda Monica amadi Ronaldo gana sanariba wari adu taram liba Ramesh makuta pairamba rose sabun adu nakanda leiba dustbin adu da thadaram laga mitlu pirang taithok laga stair adu dagi kumtharai.